खुरुमजरी ISTV पाउमिंग ताबिरी बसमुतराम नोकचरी हौजी मरोइबा पाउ तरा सुबह स्टेट असेंबली की तरे सुबह सेशन ngasiदagi hokre Manipur bu nungai yaifaba amadi afaba state ama ohenduna awang nongpoktada natana India pumbada khwaidagi phaba state ohenana ba honariba sida member pumna makna mateng pangbinaba Manipur gi governor BK Dugalna phongdukre hauji bapungi bapau tara suba Manipur state assembly gi tare suba session ngasidagi famba hokre zahi gi ahuba session oibana Manipur gi governor BK Dugalna house to address tawke Manipur bu nungai yaifaba amadi afaba state ama ohenduna awang nongpoktada natana India pumbada khwaidagi phaba state ohenana ba honariba sida member pumna makna mateng pangbinaba governor na house to phongdukre Pung amarom sangba ma ki warolda state ki sel thungi phibamasi singthaba yaba khongthang amada fagatuna chatle taramatoi suba chahi manga gi thorangda growth rate chada taruk dasmik manga oirambadagi hengatuna insolution ani tarani thoi tarahumdoi dadi chada mapan oike masi chading hanthana ba amadi ningthina sel sijinna ba pakhat khiba makhal kaya gi sel thungi phibam phagat hanana bagi thorang sing lakhot khibadagi ni law and order gi matang da paladuna Manipur si chahi nifu hena lalo bagi thabak singna sokhalle state asida mache taba yauna use outfit humpu henbana thabak tore lalobagi problem asina state ki sakhat pada sathina sokhalle mai pakna counter insurgency operation pangthokpa khaktana state asida leiriba insurgency amadi militancy gi problem ko khanba ngamloi haiba khangaladuna government state asida thabak toriba tongan ba use group singbu santaina nabagi damak thorakna ba baton tawkre Tongan ba lalulup singa central amadi state government ka memorandum of understanding sahi tawkre loinana kader chamri yangkai henbana khulai thadoktuna makhoi gi khunda leita hanana bagi thabak chathare amaramda Manipur police pu oirakli ba singnaba sing thengna hanba ngamdana ba lupa crore kuntra henbagi senfam Ministry of Home Affairs ke mateng loinana state government na thorang kaya paikhale Sarkar na lalhoba lakshinana ba masung underground kader singbu mainstream da purakna ba makata na honakigani Consumers Affairs ki matang da paladuna National Food Security Act mamang sahi September 10 dagi chanaba hokibaga loinana beneficiary lakh kunmari 10 nipan mari apun ba misingi chada marfutare targeted public distribution system na konsin bangam lagani FCI godown singi mathakta cheng hawai phangbada mateng pangnana ba state asigi district khuding makta punna ton lising taramathoi chamanga Changadaba ahenba godown sing sabagi thabak su paikhale governor na education ki matang da paladuna mahima singi magun phagatna ba government asina mi taba school di leramda ba mafamda anoba primary school chapter taramanga hangdokle amadi primary oja lisinga chamapal yangkai mathoi thabak haple Primary school chamaga yangkai nipan upper primary da ongkhale masigidama primary oja chamanga humdra mari thabak haple ramsagi makha da junior high school yangkai nipan high school da ongkhale graduate oja lobagi thabak athupa matam da luisilagani polytechnic amom da lupa crore tarani thoi dasmik ahum changna polytechnic nipan linkana ba sarkar na propose tore state government na Bangalore University manakta Manipur Bhavan ama sanabagi damak thabak paikhale State PWD na Guwahati gi Ulubari da Manipur Bhavan sabagi thabak loisle building asi athumatam sangaragani Haksel gi matang na paladuna sarkar asina singi district hospital khudingmakke medical gi khuchukulai sing hakana ba chahi asi gi oina lupa crore 10 manga khaktuna thamle India government ki matenga loinana Manipur gi medical college singi maraktage amada multidisciplinary research unit ama linkana ba thabak paikhale Public works ki matang da paladuna government asina SPA gi makhada lupa crore chamaga tarahum doi dasmik taruk tare changna kilometer chahum kuntra tare hena sangba lambi marfuni thoi gi phibam phagat hanba amade thong manga sabagi thabak paikhale chaliba chahi asigi manungda anoba sanjen thong ama amadi VIP guest house sagat bagi thabak paikhalagani Urban planning ki matang da paladuna punna lupa crore nifumapan hena changna nupi pofam phambi chani phamba changadaba mari suba nupi kaithel ama sanana ba state government na Ministry of Housing and Poverty elevation da proposal thakiba adu ayaba pirakle sarkar asina taksin badagi jiribam tupul infal section da chada Yangkai taruki thabak suba lushile railway line asigi thabak khumang sakshunana ba ahen balupa crore chani yangkai pirakpada India government yare
Masi Mas Insolation and Taratar Fawagi Manunda, Lucian Bagi Pandam Tamle, Sarkar Asina Kalu Kudimak Nungsi Zanana, Lemina Bagal Luina, Manipura says Santi Labor Amasung Sakat by State Ama, Uhenana Bakuntang Sing local Maramasina, Iko Kudimak Puna, Kusam Naduna, State Asigi territorial integrity Ngak Seminagadabane, Pandamasi Fanganaba Sarkagi Honaba Asida. Members Singna Thawai Yauna Mating Pangbinaba Fondoke. Bisnupur District Laiba Electricity Powerhouse da Post Hangduna Laiba 6/8 GRG Post Manungda ngasi Angan Badat Nongmai Kapagi Makol Tabadagi Manang Nakpada Laiba Miyamna Mipai Pokna Kre Kanana Kamdongna Nongmai Kapkibano Haiba Chap Chabakang Mangamdre Manipuri Sanarui Singna Kara Hena Chanagadaba event Kara Kangatuna Khandok Man Trust Pinaba Honari Haina Manipur Sarkar ki Youth Affairs and Sports ki Parliamentary Secretary and Prithvi Raj na Fongdukre ngasi ISTV News ki mihut ka unaba amada mahakna wafam singa si Fongdukibani magna makha taraduna atay laibak singna boxing badminton taekwondo na chingba masana singda Chanaba Yengduna international level da pangthokpa game amadi Olympic na chingbada medal kaya laure Manipur gi oina sanaroi singi phibam phagatnaba incentive award amadi chanaba thabak pibada natana sports policy asida lamdam sigi sanaroi singna hena chanagadaba event khara khandok laga sarkarna ahinbam yeng changnaba wafam yaure Masina Atai discipline sing miraiba amadi thawoidaba lairoi tourism gi lamdasu project kaya paikhatnaba thawrang leire phungdoke Koi kano kisi Youth Affairs and Sports Department ki hoje koi na maruina koi na ji target thamjari usi koi Manipur ka chana ba event sing hai batare ko koi international level da Olympics da Asian Games da koi ki medal phang pa ya ba koi yam chana jab event sing da koi hena focus thamjaba koi na event manga taru maruina koi ki contact sports sing loina archery lady fencing lady si koi na hena focus tawraga si da hena atopa areas koi atopa event sing koi na discipline sing lai thuk se ha badina chada Hena sidagi da koi na potential lai hai to focus tawraga koi mathangi lakada international events in Commonwealth Games Asian Games Olympics ta koi hena koi performance Manipur gi phagana ba koi adom da kharakanna koi focus tawjari Border Secondary Education Manipur na loba haujuk chathariba class 10 gi parikha center singi hall manungda mobile phone na chingba electronic communication equipment sing pusinba yare haina athingba thamkhrabasu parikha thariba mahairoi sing invigilator amadi staff singna parikha hall manungda mobile phone pusinba yaure hade examination center campus manung amadi parikha hall da Manungda Makal Amatagi electronic communication equipment sing Pusinba Thinganaba examination center singi officer in charge singna akan mathabak lokhananaba board ki secretary na marilenaba singda appeal tarokle Amarom da Ananda Singh Higher Secondary School da Center Taba Metric Exam gi private candidate Mari gi mahut sinduna tharamba mioi mari Joint Student Coordination Committee gi thomi singna faraga police station khre committee gi convener TS Premanandana jingnaba kaya leibadagi center asegi OC gi ayaba lauraga check tawada mahut silamba mioi sing fagat khibani chathariba parikha asida mahut sinba amadi nataba pambai sijinabagi wakalol thadokpiu haike Joint Student Coordination Committee na makhatana no Yengkiani Ramaduna Kanaumba Oshi Jangba Yarogashu Madu Andopiu Chope Gavin and Ringeda Kuntare Suba KNO gi Rising Day ngasi Churachandpur District ki Kholmun Playground da pangthukre Tharamadu da KNO gi Chairman TS German amadi Secretary T Samuel Yauna makok thongba luchingba kyana sarugya khe Jadu Chalao Yatra gi manung channa Aam Admi Manipur gi mioi singna ngasi Kangla gi Western Gate gi Palace Compound fawba lamtu sengba gi thabak chathakre masigi matang da Aam Admi Manipur gi convener Hareshona Bharat ki mafam atai da chatkhiba tang 15 dagi pangthukpagum Manipur da su Aam Admi Party gi mapangal kangkhatle haibadu utnana ba thorom asi pangthukpani phungdukhe pandamdi khamjagi baduni society dagi kunai dagi rajde wala sing wakal dagi amotba wakal khandana ba tokba adu bolikoina tadada wadu mabam Niminini Jathagadaba passport came among Asidagi first MRG Bankit holder Chief Passport Officer Government of India Muktes K Paradesina Sarugyaduna Hukre came a Sigamari Lena Chief Passport Officer of Fundur Kibada India Gimapung Hava citizen Amana passport Asiloviai Masiki Damak online the Natraga passport office in da Marilena Bache Sang Sing Pisilak Laba Matunda Fungane Nasi Satariba came a see passport on Nabagidama Chi Pisilak Laba Mui Singi verification Mamang da Kwaidaki Nakpa Oina Guahat
Party Tana Sel Amadi Matam Sangna Chataramba Adu Game Ashina Hantan Bangam Lagani Manipur Miyamgi Darka Lebagi Matung Ina Asiguma Kemasi Matung Dasu Chang Naina Pangtuk Lagani India Government Manipur da Passport Office Hangduk Pagi Apambalay Masigi Damag Ningtina Sem Sari Haike Kemaduda Salugya Kiba Home Department Ki Principal Secretary Dr. J. Suresh Babuna Imphal da Manipur gi Passport Office Hangduk Nabagi Damak Sem Sabagi Tabakana Chathare Nimitarani gi Manung da Sem Saba Sing Lushingani Habagi Tazabalay Office Asida Legadaba Staff Sing Tha Ama Makai Natraga Anirom Training Tobagi Darka Lebana Me Thagi Aroiba Chayol Dagi Office Asi Ningtina Function Toba Hobagi Hogani Habagi Tazabalay Haying Power Satakadaba Game Asida Applicant Chatuk Nifuna Apply Torkle Matung Tarpo Oina Asigumba Game Sing Asi Sinduna Lamdam Asigi Miamna Passport Lowada Tengaramba Kudung Zadaba Sing Kokanaba Honagani Fonduke Indian Home Ministry gi Joint Secretary Sambu Singana Awang Nongpok Lamdamgi Lalalup Singbu Kulai Thadokuna Indian Mainstream da Tilaknaba Fondukiba Wafam Asi Weisha Lamdam Asida Indiana Chatharakliba Loilam Lengaki Tamthiba Miot Minei Nihat Mipun Kaya Asibu Losinduna Thamlaga Lamdam Asiki Miyamgi Rights to Self-Determination Gidamal Sangsilakliba Yaol Lalho Asibu Lana Uhonanaba Matong Huktaba Wangangi Haina UNLF Ki Cherol Amana Fundurakli Luwasigi Senior Publicity Officer KSS Yuhebagi Cherol Amana Maning Makha Tamna Panjaramba Manipur Nation Asibu Indiana Nampuda Loksin Kiba Aduna Lamdam Asigi Furup Singna Masagi Nat Saktam Kanjaba Amade Marom Dom Lengak Janaba Haurakliba Ningtam Lalau Sing Asi Namthanaba Afspana Singba Tamthiraba Lo Kaya Thamjinduna Lamdam Asigi Micham Miyamgi Mathakta Lanmigi Lengak Jatharibanne Lamdam Asigi Yaol Lalhawasi Masak Tiananaba Amadi Seranana Uhananaba Jathariba Micham Miyamda Ot Neiba Thawong Sing Asi Mediana Sabak Pakrabade Indiagi Lengakwa Singi Aronba Apongba Thausil Kaya Sida Lamdam Asigi Tungi Apunba Laibak Ama Puminaba Ngamdaba Lalalup Karana Peace Talk Amadi Sugi Langda Thukrabasu Wesia Lamdam Asigi Ningtamba Hanjinanabagdama India Lengaki Mayokta Apunba Ningtam Lalhogi Kongjang Punna Sangsin Minanabagi Firep Hena Chesilable Jerola Sina Makata Raduna India Masung Wesia Lamdam Anigi Marakta Tholi Bale Semlongi Mungnaba Asi Indiana Fanama Pangal Kan Baleba Oidunasu Lanmigi Pangal Tana Namthabangam Loi Lesem Longi Pambai Tana Wakaigadabani Haibasidi India gi Home Minister Oiramba P. Chidambaram Amadi J.K. Pilaina Wafum Asigi Achumba Adu Masani Yake Indiana Awang Program Damasigi Miamda Taukiba Lesem Longi Aranba Kongtang Adu Democratic Oiba Pambai Plebiscite Tawduna Lamdam Asigi Miambu Muknaba Asi Wakaibada Saruk Yahansi Haiba UNLFK Wafum Asidadi Democracy Chatli Hariba Indiana Ngasi Fawba Pakumpi Bangamdre Nathaiduna Thamli Joint Secretary Sambu Singagi Wanganga Simakna India gi Kanba Lamdam Asigi Miyambu Lanmigi Pangal Tana Namthaduna Thamgani Khanba India gi Thausil Adu Seng Uthokle Mahaki Wanganga Simak Lamdam Asibu Miyambu Apangba Siba Apunba Mapangalbu Singnaba Thawai Usitabane Masigi Pakumdi Lamdam Asigi Micham Miyamgi Apunba Pangalga Loinana Apunba Ningtam Lalhau Sangsin Minariba Yaulu Singna Soidana Pigani Haike Hauzere Badamaru Paw Muhana Tarasuba State Assembly gi Tarasuba Session Nasitagi Hokre Manipur bu Nungaya Paba Amadi Apaba State Ama Ohenduna Awang Nongpok Tadanatana India Pumbada Kwadagi Paba State Ohenaba Honariba Sida Member Pumna Magna Mateng Pangbinaba Manipur gi Governor VK Dugalna Fundukre ISTV Pawmi Tabiriba Singwa Mukahana Kurumjari